ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯑꯦꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯏꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯟ ꯊ꯭ꯔꯤꯂꯔ ꯃꯤꯁꯇꯔꯤ ꯑꯃꯗꯤ ꯍꯣꯔꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯤꯒꯤꯡ ꯇꯨ ꯗꯦꯊ꯫ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯦꯁꯦꯖ ꯄꯤꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏ꯫ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯗꯨꯗꯤ ꯃꯊꯟꯗꯒꯤ ꯈꯟꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯠꯆꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯗꯨꯁꯨ ꯀꯃꯦꯟ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ ꯕꯦꯛꯌꯥꯔꯗ ꯑꯃꯗ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯕ ꯃꯌꯥꯝꯅ ꯎꯕꯤꯒꯅꯤ꯫ ꯀꯥꯔ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯨꯚꯤ ꯑꯁꯤꯒꯤꯗꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯗꯦꯕꯤꯗꯅꯤ꯫ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯦꯁꯤꯀꯥ ꯀꯧꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯁꯨ ꯅꯧꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯣꯠ ꯄꯨꯔꯛꯄꯗꯨꯗ ꯊꯣꯡ ꯍꯥꯡꯕꯤꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯖꯦꯁꯤꯀꯥ ꯑꯁꯤ ꯃꯥꯒꯤ ꯗꯦꯗꯅ ꯃꯃꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯗꯦꯕꯤꯗ ꯑꯁꯤ ꯃꯊꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯒ ꯖꯦꯁꯤꯀꯥꯅ ꯂꯩꯔꯤꯕꯁꯤꯁꯨ ꯇꯦꯝꯄꯔꯔꯤ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯗꯦꯕꯤꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯄꯩꯁꯥꯒꯤ ꯃꯊꯧꯁꯨ ꯌꯥꯝꯅ ꯇꯥꯔꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕꯒꯤ ꯋꯥꯈꯜꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯅꯧꯅ ꯍꯣꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯗ ꯗꯦꯕꯤꯗꯅ ꯄꯩꯁꯥ ꯑꯃ ꯊꯣꯡ ꯃꯌꯥꯗ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯈꯜꯂꯝꯃꯤ ꯀꯔꯝꯅ ꯄꯩꯁꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯌꯨꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯥꯎꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯣꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯐ꯭ꯔꯤꯖ, ꯑꯣꯚꯟꯅꯆꯤꯡꯕ ꯀꯌꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯗꯦꯕꯤꯗꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯂꯧꯊꯣꯛꯄ ꯀꯥꯎꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯂꯣꯏꯔꯕꯗ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯁꯤꯀꯥ ꯑꯃꯁꯨꯡ ꯗꯦꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯗꯤꯅꯔ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯖꯦꯁꯤꯀꯥꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯄ꯭ꯔꯃꯣꯁꯟ ꯊꯨꯅ ꯐꯪꯂꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯐꯔꯒꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝꯗ ꯆꯪꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯗꯦꯕꯤꯗꯀꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯀꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯃꯍꯥꯛꯀꯤ ꯕꯦꯛꯌꯥꯔꯗ ꯑꯗꯨ ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤꯗꯃꯛ ꯀꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯕꯨ ꯀꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯕꯦꯛꯌꯥꯔꯗ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯗꯦꯕꯤꯗꯇ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯥꯛꯀꯦ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯗꯀꯤ ꯐ꯭ꯔꯦꯟꯗ ꯑꯃ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯗꯀꯤ ꯐ꯭ꯔꯦꯟꯗ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯗꯦꯕꯤꯗꯁꯨ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯛꯌꯥꯔꯗ ꯑꯗꯨ ꯇꯧꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯆꯧꯕ ꯕꯣꯛꯁ ꯑꯃ ꯕꯦꯛꯌꯥꯔꯗ ꯇꯧꯕ ꯑꯗꯨꯗꯒꯤ ꯐꯪꯈꯤ꯫ ꯕꯣꯛꯁ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯑꯍꯟꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯧꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯉꯛꯄ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯗꯦꯕꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯆꯦꯛ ꯇꯧꯔꯨꯕꯗ ꯑꯁꯦꯡꯕ ꯄꯩꯁꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫
Mahakna asiba hakchang adu thengnabaduda mahakna polista pau pirasira haina khalami. Mahaknasu khanjarami madudi karigumba mana polista inform tawrabadi mana fangliba paisa mayam adu polisna lawkhiba yai khalladuna polista hairaroi haina mahakna decision lawjarami. Adubu matau karamna paisa sing adubu asiba hakchang aduga lairamlibano haibadu mahakki wakhalnadi lamba phanglamde. David wakhal charang nabaga loinana mahakki roomda changduna tumlami. Adubu ahing nongyaida kanagumba amana magi yum aduda chatpagi makhol ama tarakhi. Mahakna haugatuna kanano haina yengluba matamdadi kana amatasu lairamde. Nongalabada David magi office ta chatlami. Magi office aduda thabak tawminariba mahakki best friend aduga wari sanarami. Maduda mahakna phangkiba paisa sing adu mana bank ta thamningba phawrami. Adubu magi paisa lay haibadi yadabanina David na magi friend aduda hairami. Magi uncle amagi 2 million lay madu bank ta thamba yagadra haina mamanaba aduda hanglami. Maduda mahagi friend aduna hairakhi bank amada 2 million hekta thamba yade karigumba thamlabasu 2 million adu karamna laklibano haibadu fajana proof tawdrabadi khudongchiba tagani hainasu hairami. Magi wa adu tabda David na khalami madudi paisa sing adu mana cheksinna thambana hena faragani haina. Tasningbadi David na paisa sing adu lupa kayano haibasu khangjaramdi. Adubu mahakna paisa sing adu kayano haina bu khangninglami. Asuna David adu mayumda halaktuna paisa sing adu mana masing thiraga yenglubadadi 3 million oirami. Hairiba paisa masing asi Indian currency dadi 22 crores kumba oigani. Marak thatna nushiraba bureau singsu khanduna yengminasi. Karigumba nang aina 22 crore asi khullabadi nangna police ta pau pigadra. Pigani natraga piroi haibadu mayamna comment ta thambiramu. David na khalluba paisa masingdagi leiramliba paisa masing aduna hena yamlamba aduda mahak yamna haraurami. Thong maya nakna mahakna paisa sing adu dotlami. Movie asigi ahanba saruktashu mana paisa thamliba mafam asidagini David na paisa thengnakhibadu. Madu karigino haibadusu explanation asi loiba fawi yengbiraga khanglakani. Aduna explanation asi skip tawidana yengbiyu haina mayamda haijari. David na paisa thamba loibaga masa mathanta positive amasung negative anigi wakhal adu khatnabaga pangkhak oiduna masa mathanda humang kangjerami. Positive side na khalami paisa sing asi ahan aduna chirakpa oiramgani. Aduna police da information ama pibam thoi. Amaromdana negative side na hairami. Ahan adu huranba misakni. Aduna paisa sing asi David na lauraga thammu haina. Asumna negative side na ngamduna mahakna police na pau pidana thamba haibasi mahakna yarami. Mahakna asumna wakhal khanba loiraba matungda mahak tumba changlami. Mahakna ngahak tumlaba matungda mahak pakhatpaga loinana mikap thoklaki. David na magi yumda mi amana chatpagumna tarakhi. Masidagi mahakna kitchen room aduda baseball bat ama paiduna laklami. Mahakna kitchen aduda lakpada backyard taba lambigi thong adushu hangduklami. Adubu mana munna yenglubadadi kana amatadi leiramde. Masigi matungda mahakna coffee ama thagtuna magi wakhal adu control tawba ngamnaba hotnarami. Adubu mahakna hawdong ama urakhi. Maduda mahak kiba fawraduna cup adu thadabada cup adu kaikhirami. Asumna akibaga loinana mahak paisa sing adu lairibra haina yenglami. Paisa sing adu karisu tawduna leirambadu ubada mahak wakhal khara nungaijarami. Masigi matungda roomda laktuna tumnavani haina light off tawrubada asiba ahan adu thongnawda leptuna leirambadu mahakna urami. Madudagi David na backyard ta laktuna box adugi cover adu leibakna khumjinlamdre khalladuna mahakna khumjinnavasu tawrami. Adubu mana box adu hanglaga ahan adu tasengna sirabra haina yenglami. Mahakna yenglubadadi tasengna nupa adu siba oirami. Adubu magi makhongda laikhom khara taibadu ubada yamna angakpa phawrami. Masigi matungda mahaki roomda changduna mahak tumlami. Mahaki wakhalda tangdu leitadana leibana mahaki office ta mahak fajana attend tawba ngamkhide. Masina maram oiraga David adu office adugi post adu nanganglami. Adubu magi wakhaldadi paisa amasung dead body adugi wakhalda luptuna leirami. Masidagi mahaki thabaki promotion adusu cancel tawrami. David mahaki office dagi mayumda halaki. Aduga mahaki yum aduda footprint khara taduna leirambadu mahakna thengnaki. David na footprint adu magi oiramba yai haina laithokna leirami.
ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯁ ꯑꯗꯨ ꯊꯝꯗꯨꯅ ꯐꯨꯠꯄ꯭ꯔꯤꯟꯠ ꯑꯗꯨ ꯆꯦꯛ ꯇꯧꯕꯗꯗꯤ ꯃꯥꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯐꯨꯠꯄ꯭ꯔꯤꯟꯠ ꯑꯗꯨ ꯍꯨꯔꯥꯟꯕ ꯃꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ꯫ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯤꯗ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯖꯦꯁꯤꯀꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯒ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯁꯤꯀꯥꯒ ꯗꯦꯕꯤꯗꯀ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯤꯗꯀꯤ ꯋꯥꯈꯜꯅ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤꯗ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯗ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯈꯛꯇ ꯈꯜꯂꯝꯃꯤ꯫ ꯇꯨꯝꯂꯝꯗꯥꯏꯒꯤ ꯕ꯭ꯔꯁ ꯇꯧꯕꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯦꯕꯤꯗꯇ ꯌꯦꯡꯕꯒꯨꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯨꯕꯗ ꯎ ꯃꯁꯥꯁꯤꯡ ꯑꯗꯨ ꯍꯥꯏ ꯍꯨꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯤꯔꯗꯨꯅ ꯊꯣꯛꯂꯒ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯕꯣꯛꯁ ꯑꯗꯨꯗ ꯑꯃꯨꯛ ꯐꯨꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯄꯩꯁꯥ ꯑꯁꯤꯒꯤ ꯃꯔꯝꯅ ꯃꯉꯣꯟꯗ ꯎꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯐꯨꯝꯂꯝꯃꯤ꯫ ꯗꯦꯕꯤꯗ ꯑꯣꯐꯤꯁ ꯀꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯊꯝꯂꯝꯕ ꯔꯨꯝ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯁꯤꯒꯤ ꯀꯤ ꯑꯁꯤ ꯑꯁꯤꯕ ꯑꯍꯟ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯦꯕꯤꯗꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯦꯛ ꯇꯧꯕꯗ ꯀꯤ ꯑꯃ ꯋꯥꯂꯦꯠ ꯑꯃꯗ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯤ ꯑꯗꯨ ꯔꯨꯝ ꯑꯗꯨꯒꯤ ꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯦꯕꯤꯗ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯍꯟ ꯑꯗꯨꯅ ꯗꯦꯕꯤꯗꯇ ꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯦꯕꯤꯗ ꯌꯥꯝꯅ ꯀꯤꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨ ꯃꯥꯒꯤ ꯗ꯭ꯔꯤꯝ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯕꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯨꯝ ꯑꯗꯨ ꯀꯦꯃꯦꯔꯥ ꯐꯤꯛꯁ ꯇꯧꯔꯒꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯁꯣꯞ ꯑꯃꯗ ꯆꯠꯇꯨꯅ ꯀꯦꯃꯦꯔꯥꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯛꯂꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯐꯤꯛꯁ ꯇꯧꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯐꯪꯂꯛꯈꯤꯕ ꯀꯤ ꯑꯗꯨꯅ ꯔꯨꯝ ꯑꯃ ꯍꯥꯡꯗꯣꯛꯂꯨꯕꯗ ꯕꯦꯁꯃꯦꯟꯠ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯌꯣꯝꯁꯤꯜꯂꯕ ꯑꯁꯥꯡꯕ ꯄꯣꯠꯁꯛ ꯃꯥꯟꯕ ꯈꯔ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯕꯤꯗ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯕꯦꯁꯃꯦꯟꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅꯁꯨ ꯄꯣꯂꯤꯁ ꯀꯧꯗꯨꯅ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯡꯕ ꯄꯥꯝꯗꯕꯅ ꯃꯍꯥꯛꯅ ꯄꯣꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯝꯗꯦ꯫ ꯗꯦꯕꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯗꯦꯕꯤꯗꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯤ ꯑꯁꯤꯕ ꯑꯍꯟ ꯑꯗꯨ ꯕꯦꯁꯃꯦꯟꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ꯫ ꯃꯍꯥꯛꯅ ꯑꯁꯤꯕ ꯑꯍꯟ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯗꯦꯕꯤꯗ ꯑꯗꯨ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯕꯦꯛꯌꯥꯔꯗ ꯔꯣꯝꯗ ꯂꯥꯛꯄꯗ ꯑꯀꯥꯏꯕ ꯀꯞ ꯑꯃꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯦꯠꯂꯨꯕꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯂꯝꯃꯤ꯫ ꯗꯦꯕꯤꯗ ꯃꯈꯣꯡ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯍꯟ ꯑꯗꯨꯗ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯛꯀꯅꯨ, ꯄ꯭ꯔꯦꯡꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯈꯥ ताना हाय नंग हिंगली हाइबा आई खंगी अदुना करिगुंबा मखा ताना सानरक्लबदी नंग नुंगाइरोय हाइना हाइरमी अदुबु असीबा अहन अदुनादी करिसु खुमलमदे मरमदी असीबा मीदी वांगांग मंगमदे डेविड काखलक्तुना लैमाइदा तादुना लैखिरमी महांगना ज्ञान तारकपदा असीबा अहन अदुगा तुमिन्नदुना लैरंबदु उबदा महाग असुकी मति किजरमी महागना कीना बॉक्स अदुदगी हगुलक्तुना मागी रूमदा चंगलम्मी डेविडना ऑफिस चटनबगीदमक हाथुना ड्रेस सेसिंदुना महाग कार थौदुना ऑफिस चटनब तौरमी अदुबु महागना कार थौबा हौरकपदा असीबा अहन अदु मंगोंदा मुन्ना येंगदुना लैरंबदु महागना उरमी मदुदगी महागना कारदगी कुमथरक्तुना अहन अदुगी मनाक्ता चंगसिलमी अदुबु डेविड लाकपा उबदगी असीबा अहन अदु बॉक्स अदुदा अमु कुमथकी डेविडना असीबा अदुदा हाइरमी नंग अहिंगबा मिसकनी हाइबा अइना खंगी नंगना करिगी अइंगोंदा प्रेंक तौरिबनो हाइना हाइरमी अदुबु असीबा अहन अदुनादी करिसु हाइरमदे डेविड तौफम खंगलमदे
Mahak sauningbana henmanduna asiba hakchang adugi khong adu chainsaw amana lenthatlami. Mahaki wakhalda mana asibagi makhong adu kaklabadi amuk hanna magi nakta laklaro haibasi mahaki thazaba oirami. Masigi matungda David taina magi office da chatlami. Mahakna taiba dress adu shetlaga office da chatlibasi mahak mental problem lakpadagini. Magi wakhal adusu paisa khaktagi wakhal oirami. David na lakliba mawong adu office adugi boss aduna yamna saurami manasu hairami. Office lakpa haibasi adumna lakadra haina hairami. David magi boss na ngangbaduda sauraktuna awai akum taunarami. Thaudok asina maram oiraga David adu thabaktagi tatlami. Madudagi mahak yumda halaklami. Mana halaktringaida constructor adu laklami. David na box adu mahak na kauduna khumjinlamdre haibadu ningsinglakladuna mana yamna wazarami. Constructor aduna shu khudingmak adu uraduna police ta pau pige taurami. Adubu David na constructor adubu magi makokta thomduna nupa adubu hakhi. Asumna paisa adu police na khangkhini khalladuna mi phauba hatpa ngamba David haibadu oirami. Asiba constructor adu rapping tauraba matungda men adu da thamlami. Madugi matung David mingsel amada yengduna masana masada hairami. Ai aranba thabak ama tawkhre haina. Adubu mingsel aduda David ki mamitta nupa ama uraduna nupa aduna hairai. Nangna tawriba thabak adu chummi maramdi constructor aduna laklibadu paisa huranba lakpani. Aduna nangna tawribadu thauna phaba thabakni haina hairami. Masigi matung mahak gyan laktuna mahak tumlami. Tanja aduda magi best friend adu call tawrakhi. Adubu manadi taramde. Aduna mana call adu receive tawramde. Asumna numidang adumadi hawkhirami. Mahakna tumba hawgalakpada magi CCTV camera gi video recording sing adu yenglubada magi kitchen da asiba nupa adu lakpa uki. Madudagi mana best smell bed ama paiduna laklami. Mana lumduna asiba nupa adubu hatnaba tawrami. Adubu lakliba nupa adudi magi friend adu oirami. Asumna mana magi friend adu hatnaba tawki. David nasu drill ama sizinaduna magi friend ni mamit adu da yungsingki. Madugi matungda magi friend adubu rapping tawsinduna basement da thamki. Adubu sijiba magi friend aduna di mabu kauduna lehawki. Adubu mana di karishu tadana basement adudagi thoklaki. Mana asumna mahaki maru phauba hatpa ngamlibasi paisa adu mangba pamdavagini. David wakhal tawraduna khallami. Box da lairiba paisa sing adu magi yumda thamlage haina. Asumna paisa sing adu box dagi lauthoklaga magi yumda thamlami. David paisa na ngawhanba haibadu oirami. Paisa sing adu ahingba jiba amagumna. Paisaga game sanaba, paisaga wari sanaba amadi paisaga tuminarami. Mangwandadi paisa na khudingmak oirami. No nga lavada machanupi Jessica gi friend ama laklami. Mana thong adu hangduna nupa aduga wari ngahak sanaki. Adubu David na nupa adu paisa huranba laklivra haina khalladuna baseball bat aduna makokta thomduna wanthanki amadi rapping tawrami. Masigi matungda Jessica su yum aduda lami. David ki machanupi oibana mana Jessica podi hatlamde. Adubu mahakna Jessica bu basement aduda puduna magi friend na lairiba condition adu uhalami. Jessica yamna angakpa phawrami. Mahakna adumna ngaktuna leiringaida David na Jessica da posak amana tharaduna wanthahanki. Aduga makhut adu punsilaga yalami. David ki wakhalda lakliba miyoi khudingmak paisa huranba lakliboi da khalami. Masinani magi machanupi faw mana fajillaga thamlibasi. David na Jessica adu basement adu da thamlamlaga room adu dagi thoklaki. Mahakna mirror amada dress up tawduna khalami. Paisa sing adu mai thadoklage haina. David petrol puraklaga paisa sing adu mai thagi tawrami. Adubu manadi madu tawba ngamlamde. Maramdi paisa na magi khudingmak haibadu oirami. Madudagi mana paisa aduga box aduda changlaga laiki. Asumna box adugi manungda David masana masabu phumjinjaki. Masimakni asiba ahan aduna su tawkhibasi. Paisa sing adu mina huran khigani khanbana masa mathanta paisaga sijakibani. Somda su Jessica gi friend adu si khirami. Aduga Jessica su punsi chupa mafam aduda leiragani amadi nongmadi soidana mafam aduda siragani. Ahanbada basement na leiramliba miyoi sing adusu asiba ahan adugi family member ngakta oirami.
ꯗꯦꯕꯤꯠꯅ ꯄꯩꯁꯥꯗ ꯉꯥꯎꯕ ꯀꯂꯛꯄ ꯑꯗꯨꯒꯨꯝꯅ ꯑꯍꯟ ꯑꯗꯨꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯚꯤꯌꯔꯁꯤꯡ ꯈꯟꯃꯤꯟꯅꯁꯤ, ꯄꯩꯁꯥꯗ ꯍꯦꯟꯅ ꯑꯄꯥꯝꯕ ꯂꯩꯕꯅ ꯑꯩꯈꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨ꯫ ꯄꯩꯁꯥꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯀꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯅ ꯀꯥꯟꯅꯔꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫